Kangla Mamangda Amukta Thokhidriba Makhal gi Khongjang Changsillagani IRB candidate Manipur lengang na tara suba madi taramathoi suba IRB gi battalion ani lobagi fal sahi mari helaklaba si phauba laukthorokta basina maram oiduna candidate singna Kangla gi get Mamangda Manipur gi puwari da Amukta oikhidriba mawongda akan ba Khongjang ama mafam matam naidana Changsillagani haina all Manipur 10 and 11 IRB riflemen 2019 batch JSC na thadorokpa cherol amana khangalakle JSC asigi secretary kaithel lakpam nauba na thadorokpa cherol amana hai lainga kasina lamdam asigi naha singge awaba se khangsin usinadana tumina leisiliba asigi matangda Manipur da leriba CSO singna mateng pangbiyo IRB gi candidate oriba sing ase CSO singna changsin kiba leibaki ehau kayada mangjil thaduna chongthoktuna lepkiba ngaktane Maram asina nahasing asina awaba tarakpa matamda tumina leithokpigano hauzik paliba lainga asigi mawong tadaba thawong kaya asigi matangda mari leinaba Union Home Minister amadi Union Home Secretary gi mafamdasu ayiba cherol thaduna Manipur government na nahasing bu otpiriba sigi matangda khangalagane Central government na sponsor tawrakpa thabak amabu sahi mari namsinduna thamliba se double engine government ni haijariba lainga asigi achauba aswoiba mane Hauzik paliba laingak asidi double engine di lairadana engine yaugdraba laingak amani haibada haimanba thokloi IRB haidokpagi matang ase thengkhang kayarakta thajaba pikhiba amadi wafam adu ngakpa ngamdragana tumina leisinba miyam pumnamakna thengnarabane kuiraba matam asi CM da thajaba thamduna ngaiduna leirakibane adubu ngasidi ngaiba ngambagi thawna candidate singi mafamdagi mangkhre maram asina lamdam asigi senglaba laifamlen oriba Kangla Mamangda akan ba Khongjang changsinna ba phirep laubane masida saruk yaba lakpa candidate kaya adu loina pharaga jail da thamba ngambasu oibiyo maduda candidate amatana mai laiduna cheloi cherol asina makhata na hai candidate singna taliba demand si democracy sat palaiwa kamada sanaba demand ne thabak kauraga haidok piyu haibane masida government ngami haibagi matagum ngaya ki oiba wangang duna laiba si khwaidage mathong huktaba thawong amane recruitment asigi fal hauzik phauba Lauthokpa ngamdana leriba sigi maram chap chana khangan biyo candidate kaya result ngaibada wakhal leina naba yaure election mamangda laingakna sakhiba wasak sing adu athuba matamda thabak to onthok piduna lamdam asigi miyamna thengnariba awaba se kogan biyo hainasu cherol asina makha tare Odisha da hu chelaba kakcheng la kaya lairamba thengnare Odisha gi Puri district ki manung chanba khungang amada hu chelaba kakcheng kaya changsilakpana maram oiraga Mafamduda laiba khunja kaya mipaiba pokhibaga loinena kakcheng sing adubu mai thaduna tanthokna bahonaramba thengnare haina official singna phongdorok le Puri district ki manung chanba Chandradaipur panchayat na kwanba Brahman sai khunggangda angangba machugi kakcheng la kaya khangaudana changsilakibane Orissa University of Agriculture and Technology amasung district administration na hiramasigi matangda thijinba haukibaga loinena Orissa da handakta thokiba ichauna maram oiraga Kakcheng sing adu khungang adu da changsilakiba oiramba yai haire fire ants hairaga su khangnariba angangba machugi kakcheng sing ase khungang adu gi kachin koya khodingda changsilaktuna laibadagi hendoktuna mi leinariba yumda phauba changsilakpa haukhre lambida amade labuk lamang kaya dasu kakcheng sing ase paktangna sandorakpana maram oiraga khungang asigi hanagi punsi mahingda chauna akaiba pire khunja kharadi kakcheng makhal asina chikpadagi Makok ngauba oba madi unsada hakachaba yauna sagatpagi thawong kaya thokpa haukhre yumda yokpa sausek yauna imungda leiba chumsing phauba kakcheng sing asigi machinjak waikre masina maram oiraga khunja sing asina ahing tumba matamda makoigi akoibada tilat hidak sing chaithokna re imung kharadi khungang adu thadoktuna satkiba phauba yaure haire Parliament amasung assembly da nupigi chada kuntraga humdoi reservation thamnabagi matangda center gi mat kaukhre Lok Sabha amasung state pumbagi legislative assembly singda nupi singi chata kuntraga humdoi reservation pigidaba Women's Reservation Bill 2008 hana puthoknaba thakiba PIL amagi paukhum pinaba Supreme Court na center da khangan khre National Federation of Indian Women na tharakiba plea adu nga ningthauka numita Justice Sanjeev Khanna amasung Justice JK Maheshwari gi bench ta list ogdunu khanaraba matung petitioner na center da notice thanaba court na khangan khe Plea asina hai thajaba kayara khana pikraba matung amadi bill asigi maruaiba pandamadu miyam pumana saugalaba amade hauzik government pairiba party yauna mainstream political party singsu sagatkraba
Bill asi hojik phaw pass tawdana leide. BJP, Congress, AIA, DMK, Shiromani Akali Dal, Communist Party of India, Marxist, Biju Janata Dal, Samajwadi Party, Nationalist Congress Party yauna maruoiba political party singi election manifesto singda women reservation bill asi soidana pass tawgani haina yaukhe. Pli asina makata na hai hojik government pairiba yauna maruoiba political party singna bill asibu sawgatuna laglabasu. Ngasi fawba bill asi pass tawduna sanahanbagi wafam leitre. Bill asibu pass tawdabagi chapchaba maramsu hojik fawba piba ngamdana leide. English singa maga chamapan marfu draga tarukta ahanba oina Women's Reservation Bill Lok Sabha da hogdokiba matung sahi kun mga farabasi fawbada government na tangkak kaya da sanadaba maram kaya piduna bill asibu pass tawduna leide. Respondent na piriba khwaidagi maruoiba maramdi bill asi makata na political party singi kupna khanaba mathau tari haiba asini. Bill asi Rajya Sabha na kupna khanaraba matungda pass tawkhibane. Maram aduna bill asi pass tawraba matungda Pigadoriba khudong sabasing adusu khanapam thoi haina pli aduna palle. India ki constitution da nupi nupa chap manai haina mayek sengna pallabasu. India na ningtamba chahi humbudra ka mga suraba phawba masi thabak to onthok pangamdana leide. India ki apunba misingge chada yangkhai romde. Nupi no oiri adubu parliament ta nupi gi reservation ase chada taraga mari khakta oire maram aduna nupi singi phibam hena phagadana na patangai fadana masak naiba thabak khara lokhatpagi mathau tare haide. Panchayat piriba reservation asigi matengna miyamna thagalakpa nupi mihutsingna nupi singa yamna naknaba policy singda mai pakna invest tawre. Natai sadaba photo video thagalagane kihalakpa naha ama fare. Uttar Pradesh ki Valia district ki Asan kauba mafamdagi laklaga haujikna second gi youth club manakta leiraba Rithik Kumar Thakur sahi kunmari apokpa Subhas Thakur kauba naha amana Kumja 2018 dagi mahaka nungsinarakiba Pauna kaithel dage laisabi amada makhoi ani gi nungsi mari thadalabani na makhoi ani nungsinarappadagi lainakhiba physical relation gi photo amasung video social media da upload tawragani haiduna kihalakpadage police na naha asi phagat khrai naha asina nupi masa asida kihalakpada natana contact number amagi whatsapp ki dp dasu nupi masa asigi fi thongdaba photo thagalakhre amasung natai sadaba photo sing nupi masa asigi mamanabi amasung machil manau thokpa amadasu Thazilakpa laikre haide. Adum oinamak thamoi ani nungsinarabasu nupi macha asigi imungi ahal laman singna naha asibu pamdabadage makhoi ani chahi amaromgi mamangdagi nungsi mari lainaraktaba matungda naha asina haidiba pambai singa sisinaduna karigumba makhoi ani amuga na nungsinadragade photo amasung video sing social media da thagalagani haiduna kihalakpani haide. Masigi mayokta nupi macha asina ngaha nungthil pung 3:30 tarakpada Cybercrime Police Station da report tawrabadage police na case ama lokhalaga naha asi ngahan magphagat khibane mahak pungarang CJM Imphal West ki court police na puthoroktuna tha asigi mapan phawba numit marini gi police custody remand prayer tawrakpada court na su ayaba pibadagi police custody da remand pi khre haide. Tribal na taba mapan gi mising da ST certificate piram lay Chandel district ki headquarters ke akoibada inner line permit ILP pairaga laiba tribal su nataba Mapan lam gi miyoy singda Scheduled Tribe ST certificate pirambada natana MZ NREGSK job card fawba piramba si yamna laibak thibani amade government ki asoiba thoksilni haina Indigenous Peoples Forum Manipur IPFM na phongdokre. Imphal gi Manipur Press Club ta ngarang nungthil pawgi mifam amada IPFM gi president Asang Kasarna laingang na aranba sing tawramle haina nungaitaba phongdokhe. Mahak na hai Manipur gi mapanda laiba state singdagi laktuna Chandel district ki headquarter da ILP pairaga leiriba tribal nataba mapan lam gi miyoy singda mari lainaba authority na piba ST certificate paiba thengnare thawong asimak senja thumja tawbada natana yelawmi miyam gi mayokta leiba mane Chandel district ki khaktagi natana state ki oiba wafam ne sumna ST certificate paibada gi hendoktuna MZ NREGS ki makhada piba job card sing phawba phanglamle amade Thabaki khusumal phangde haina mari leinaba authority da phawba wakatlamle haina mahak na makha takhe wafam asiga mari leinana Chandel da leiba CSO amadi lanai miyoy singna kumja 2019 da mari leinaba authority da wakatle adubu thabak to onthok pidre state asigi yelawmi miyam gi khalaga athuba matamda government na thijinduna asoiba leiriba sing asi semdok piyo pawgi mifam asi loibaga CM da wafam asiga mari leinana memorandum ama pisinduna wakatlaga nei loinana legal oiba approaching su
IPFM na changsinggani haina asang kasar na phongdokhe Myanmar Army ga Arakan Army ga khuthokna khre Mizoram da leptana sensilakle Myanmar gi Arakan da leiba Arakan Army militant sing amasung misam sing da Myanmar Army na nauna landarak padage Myanmar macha mayam ama Mizoram da nauna sensilaktuna sangjafam lawduna leikhre COVID ki nasal vaccine sizinaba yare Bharat Biotech na puthokpa India gi ahanba COVID intranasal vaccine sizinabada Drug Controller General of India DCGI na ayaba pikre ADC gi constituency delimitation subcommittee gi mifam pangthokre delimitation ga mari lainana miyam na pisilakpa opinion sing naina ba hokre Manipur gi ADC Autonomous District Council gi constituency sing delimitation tauna bagi damak tha sigi kuntareta hill areas committee na semkhiba subcommittee gi mifam ngarang ahan boina Manipur Legislative Assembly gi committee room da pangthokhibaga loinana miyam na pisilakpa opinion sing puthoktu na khana ba hokre har bidrabadi Khongjang Changsillagani tha sigi nipan phawbugi manungda Poiropat Local Farmers Development Cooperative Society Limited ki lawmi singda har bidrabadi Agriculture Department ki mathakta akan Khongjang Changsillagani haina Society asigi secretary KH Tomsong na phongdokre anaba sing solon silaga thamlamba center laingak na thingjinkhre anaba layang bagi mingda miyoi kungataru kaisum sangge matawgumna solon silaga thamlamba Imphal East District ki manung chanba yangang pokpi ge mayong phungda leiba Bethel House Healing Center khudaktagi thingjinkhre home asida thamlamba inmate kuntaru ki manungda Nagaland dagi miyoi ani yaure desamna SC ERT gi office solon sinkhre State Council of Educational Research and Training SCERT gi Director tha tara tare hena haptana thamlakpabu yaning da phongdoktuna mahiroilup Democratic Student Alliance of Manipur desam gi thomi singna SCERT gi lamphel da leibo office solon sinkhre BJYM na drug ka kona na miyoi taraga mathoi farga police ta sinakre BJYM Manipur gi President M Baris na lusingba Yuba Morsa gi timamana ngahan umidang mayai ka bachinjaki mayok ta sathagi ba drive amada Imphal gi North AOC amasung Imphal East ki tongan ba mafam anidagi mayai ka bachinjak sizinaba miyoi taraga mathoi heroin number 4 sel amadi AK-27 gi live round ama phagat pangamkhre Scheduled Tribe demand gi Khongjang Tampaki Distriction bathungna Changsillagani Youth Wing Mitai Purupu laibak asigi ST gi lista salanna ba Scheduled Tribe Demand Committee Manipur STDCM na lisang sina sathaduna lagleba Khongjang ase Manipur ki Tampaki Distriction bathungna Changsillagani haina SDDCM gi Youth Wing gi convener namairakpam edition na phongdokre Janata Dal United Thangwaiban Unit muthatkre member pumnamak pham thadokre Janata Dal United ki Thangwaiban Unit ki thopuramba sing party dagi paktaknana pham thadokhibaga loinana unit ase muthatle haina laukthokre Kaithel phambi phuramba babu chauba faduna sairak pidrabade lup kayaga loinana Khongjang Changsillagani tera lukram leirak machin ge kaithel machada nongmagi chara tanduna hinglibe tera khuraijam laikai dage ningthogjam mangol nganbi chahi hompuga mangabu tamthina phuramba Manipur Police Telecom Organization gi SI tera sapam leirak tagi haubijam babu chau athubada faduna sairak pidrabadi Manipur da leriba CSO nupi lup amadi tongan ba organization kayaga loinana Khongjang Changsillagani haina laikai gi miyoi khongban tabam lairen tombi na phongdokre masini aikoi gi Imphal City lai thariba gamla singna dustbin umarum singna mapan thokpam onthokle Imphal City bu taru tananba smart city ama ohenana ba laingang na sem sabagi thabak thoram kaya paikhatle adubu miyamna wakhal tabu watpa made mafam sana thamgadaba dustbin toilet na singba thambidaba na khwairambal ima kaithel da lai thaduna yaliba gamla dustbin olle Kangla pat mapal da horiba ujau pambi singi makhong mapan thokpam olle aroi bada tabi riba pumnamak pu thagat jare